Lanai thauramsingda sel chauna thadabagi thawong lepkhise paw asi ngarang nungthil phongba pandam pawsedagi lokhatchabane Manipur da thogliba irang asida khulngagliba singda natraga laibaki tangai fadaba thabak thauramsingda sizinanaba selgi mateng pangbiyu haibadade laite haiduna mateng pangdaba duga luhong kaihongbana chingba thauram kayadana chanabigi mathakta sel tingba pamudabagi thawong chathariba se matam khara lepkhisi haina Bisnupur akoiba apunba lup balna miyamda thamlakle balna sinduna lup asigi Bisnupur da laiba office ta pangthokpa pawgi mifam amada wafam asi phongdokladuna lup asigi president loitongbam devasana phongdokhibada haujik mai changlingai matam asida luhongba lukokpa iramda masida dharma amagi natki oiba thabak thauram sing yariba makai tension biyo yumda hanjingi haiba ngamdana relief camp singda lairiba ichilinau singgesu khara yenglaga thabak tawbiyo Yariba makai luhongba ngana loisenba garing masing hantabiba langden thinduna pena khongduna langba sisu khara makai lepiyo selka hena changna fizang khanba lei koibada selka hena chaiba babokta sel thaba natki mari leinadaba kekakpana chingba singa si tawbigan uhai khe sakhangdaba singna Alimuddin Johnson amadi Latif fakibagi mayokta khongjang changsin khre pawa sisu pandam pawsedagi lokhatchabane kumbi kendragi manung chanba saiton awang lekaidagi Haji Alimuddin Thobal Mayum Moirang Kendragi Kawakta Khumandagi Latif Amade Moirangdagi Johnson Maidenbam ngahan Imphal da chatkibadagi sakhangdaba singna lambi da fakhibabu yaningdaba phongdoktuna ngarang ayuk anganbadagi Kwakta da miyamna tidim lambi amade Kwakta lambi thingduna khongjang changsin khre Kwakta gi miyam thoroktuna tidim lambi yauna IVR lambi singda gari sathok chasin amata tahon khide athingba sida ana layeng media water supply amade emergency gi thabak thauram singde komthokhe Banasiga mari lainana Jamiatul Ulema Bisnupur District Secretary Said Alauddin Kasmi na phongdokhibada Manipur da hojik thogliba irang asida mitai pangal singsu khamthengna awaba mayok na re marak asida Imphal chatpada lambi da faba punba sel lauraga thadokpa kaya tawrogliba si laibak thibane masagi chanabi asi asum chatharaglabade tungi mirol dasu afaba oiroi mari lainaba singna ngallingai da mijeng changbiyo loinana fakhiba miyoising condition amata yaudana thadokpira uhai khe